Karino taurisibo? Ngarang taukiba sida AJMS namna fund kayamuk karam manfamda karamba relief camp da donate tawi haibisuju Assam University Manipur State na Sengdor Academy aduna ta Mayam asum tabiu video se mayam dam share tawjerake ba ngarangi ngakchau thekhiba adumba akhogi chinau kharado akhoga wakalam ding taminasi haibigi akhoina apilam tawjari tanja sidi yamna luri ba tanja ne ba ko tumoina raga awena na lupsing singna boina ngarang date 30 da Assam University Manipur Students Union na yamna irresponsible oy mongda kenta leba ki responsibility amta kenta masak khangdana lai haidaba ichino mayam sina kogi mayam na tinga harau kumai gi aw phai gi hawa lerangda tawgi dungba thabakra chathagi se mayam na tingmani penadre ado ngarang numidam chupama namnam sigi sangna re ba waja lai gur mayam na phone tore imo na koi kamain tawina hai pasakse ai di akoi hai pasakse kamain tawun mayam tang jengselo amdang wakhal tamina hai paporam lai re aduna mayam gi mot su comment to biro koina pongan da malup mayama pulaga numi mangani natana kogi Manipur da thogi beira ngasi loi di pau Assam da tongan choi ta Manipur khuding maksu hara ko mai tawroi se na hanjan lup kya na hijack khabaju ngara ngasi Assam University Manipur State na ko AJMS nam purak laga kogi hara ko mai haidi sei no mai tawbase koi ngasi famliba lup singna thamoi sungna pen de phungdei athuba matamda Assam University Manipur State ngi du chingba singbo ngasi phamin riba maifa amya doina koi women action huen mamam to lup mayam siga punna phaminaga gyan tamina bi khudong chamam lomina si ajuna Assam University Manipur State ngi chinau sinda hajri akhoi mayam apun boina lepminasi ado makha na sum taminasi wari singse mayam sigi Assam University Manipur Students Union ki president oriba inau ngo Krishna Mohan adegi ate organize to the jawr mayam sing masai akhoi tiliba mayam masai organization akhoi ngasi to sing yam siga amtang wakhal taminasi machine khok akhoi ngasi ngasi tiliba akhoi ki tang kun thamathoi 2024 nomaji numit sida akhoi gi kasara samgi Lakhibu division manung chanba Benagani South Borakta All Assam Manipur Youth Association, Manipur Youth Front of Assam, Huyen Mamom, Amadi Women Action Committee for Village Protection, Yaurani Hai Lakri, Ekuna plus Miangi Assam Sida Ladiba, Mate China Kudimaki, Mahogo opinion Puraga, Ekuna jointly in a press statement, Ekuna Taduk Sagadose, Moro Panam, the Yamsana Hairabda. Hauji Kuna Manipur 3 conflict se Manipur Kate conflict nate Malam Tariba Mate China Kudimaki a Kopunaki concerning Aduna Hariba Akui Jamna Warida Atkumatic Aquajam Shun Montamoiba Jam Chiro Tandasida a quick carito Topage High Matanga Mapo Home Kuna Mahal Matel seminar meetings discussions Mam Toroga a quick carito Sige Carito Roga Sige Quigi Maitei ba Malamdali ba Maitei sing especially Manipur ki marai bakse leko de we have tanda amna khana ne tanda asida ekoi Assam dali riba maroin Manipur ki mapana Assam dali riba party machine jam la riba Maitei singa mohon sita leben harol sing puning chinsina gi damakta ekoi harau kumai thadoksi aduga sira siwa thok khara tawsi haina kiba leireba mamangda lup maya amna hai kre plus myam na sumadi matangda e na bil tawkre adubu Hari bakana singdo tumoina raga awena na lup singna boina ngarang date 30 da Assam University Manipur Students Union na yamna irresponsible oy mongda kenta leba ki responsibility amta kenta masak khangdana lai haidaba ichino mayam sina kogi mayam na tinga harau kumai gi aw phai gi hawa lerangda tawgi dungba Tabakra chathagi se mayam na tingmani penadre ado ngarang numidam chupama namnam sigi sangna re ba waja lai gur mayam na phone tore imo na koi kamain tawina hai pasakse ai di akoi hai pasakse kamain tawun mayam tang jengselo amdang wakhal tamina hai paporam lai re aduna lebang mayam gi jathang tungin na
ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯗ ꯅꯠꯇꯅ ꯏꯃꯥ ꯏꯗꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯉꯥꯛꯆꯥꯎ ꯊꯦꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗꯣ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯑꯃꯗꯪ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ ꯑꯗ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯅꯝꯕꯔ 1 ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯏꯅꯥꯎ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤꯡꯈꯛ ꯑꯩꯈꯣꯏ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯊꯝꯖꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯤꯇꯤꯡꯁꯤꯒ ꯌꯥꯎꯔꯤꯕ ꯏꯃꯥꯒꯤꯁꯨ ꯃꯣꯠ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯥꯔꯟ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯂꯧꯖꯩ ꯃꯁꯤ ꯑꯃꯁꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 30 ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯖꯦ ꯃꯩꯁꯅꯥꯝꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒ ꯇꯧꯔꯒ isai nongmai tawduna adugumba laibaki akhoi lamdamsigi hujik manipurda phongphong sana irang horiba sigi mathaksida adugumba mapan manipurda leiriba akhoi mayamna ngasi karigumba function akhoi harau kumai ningon chakouba hogiba mayam amso khoi tawdana lae aduga loina loina le yaksang si harau kumai tawna roisi haiduna leiriba akhoi mapan siga tariba kasar asam da tariba mitei mayam sina ngasi akhoi mapan da leiba mitei mayam singsena ngasi akhoi adugumba harau kumai nungai base akhoi matam kharadi tawgiroi si haringi terak sida athingba su leiribani si sho mayam ama pullaga akhoi tawgumsi handaki jakseng si akhoi lepsi haira lepiba manung sida ngasi SMS namna laaga adugumba akhoi isai nongmai thoram asi tawgiba si akhoi yamna nungaite maramdi madu yamna thuba matamda hairiba akhoi Assam University gi leadersing haibadi student union kangbu singda sili langiba mayam duna akhoi leiriba mayam sida akhoi ngasi phamiba akhoi adugumba CSO sing sida adugumba laiba ki oiba adugumba ahalaman singda su leiriba mayam punamakta su akhoi masi sengdokpam athuba matamda sengdokpam thui haina ai kanjai aduna athuba matamda su sengdokpiro umaramdi athingba leina taukiba sida AGMS namna fund kayamuk karam mafamda karam relief camp da donate tawi haibisuju Assam University Manipuri student na Sengdor Academy aduna tagadi akhoi makha taba action lawakpada mokoina dugi action dugi saruk jabado mokoi masanya jagadabni haibise ngasi phamiba koi gi chinau sing loop mayam sina lep ke warrior ni habido khangjambiu na thuba matamda numi mangani ngasi no maijing matangi sangwanjen irai gi manungda Assam University Manipuri student ngi chinau sing akhoi amayaga maifaga loop sing siga punna phamina be khudong chaba akhoi ga pau phongna biru haina ngasi media gi thungda appeal tawi Pari Mom channel lang asi video se mayam ngafamda thamjarakpadi nahan hokhiba asugumba program sigi makha tana tungda amuka asugumba thodok thoktana begi tamakta ngasi Pari Mom channel na asi video se ichinau mayang ngafamda thamjarakpani aduga athingba leiba thabakta asumaina thodok ama thokhiba se asigi matangda ichinau singa phaminaraga karamba matomongda makha tana kari tawraga afaba leibage habase khana mina baina Pari Mom channel gi magi da su request tawjari aduga hoji hoji ifru bijati kanbagi ni aina ichinau mayamna angam thakta launariba magi thodang se akhoi mayam apun bana ikai khomina si aina Pari Mom channel na mayam pham da su siofam sima thamjage ado ai yamna sangna haija roge asigi matang sigadi ichinau singna leiriba CSO khangde akhoi leiriba ichinau mayam punamakna akhoi na ngasi lepiba phirep se apun boina lepmina si akhoi na lawriba phirep se bungi pasana loiba phirep se kari phirep noi se akhoi myam so loi khangi bani meitai gi tamakta lepiba phirep ni ifrupi jati gi tamakta lepiba phirep ni aduna karamba phirep ta akhoi na apun boina lepmina gani abisa myam so khangi bani aduna ngasi gi di matang se loisanjarege akhoi meitai chinau ngaktani meitai chinau myam akhoi afaba magai da khong thangjan minasi ifrupi jati kan minasi asi haijaraga matang se loisanjarege aduga mayam nasu video se yengbiraga makha tana kari tawba phabage aida mayam nasu sum comment da takpiro haina Pari Mom channel ge magi digi request tawjari aduga Pari Mom channel sibu mayam na support tawibagi tamakta Pari Mom channel ge magi digi yengbiriba mayam puno pu ikai khumnajari ngasi gi di loisanjarege ima lepak na yai phare ibudo pakhang bana yai phare tung oinarga
अहोइना ना लुप सिंगु सिंगना बोइना ngarang date 30 da Assam University Manipuri Students Union na yamna irresponsible oi mong da kenta leba ki responsibility amta kenta masak khangdana lai hairaba ichino mayam sina ko gi mayam na tinga harau kumai gi aw phai gi hawa leirang da tawgi duma thabakra chathagi se mayam na tingmani penadre ado ngarang numidam chupama lamdam sigi sangnai re ba oja lai gur mayam na phone tore imo na koi kamai to ina hai pasik se ai di akoi hai pasik mai to won mayam tang jeng selo amdang wakhal tamina hai pa podam lai re aduna